ngasi ahingdagi hawna social media singda video amasung photo kaya ama viral oirakli hariba thawdu ochisu champur gi manung chana thokiba thawdu amani hainasu pandari amasung irang haroldiba miyoi singa security force singna lakshinanaba honabigi saktam amaga loina thadurakli loinana ngarang midang thokiba thawdu amani hainasu pandari loinana irang haroldiba miyoi singa tear gas kaptuna akan momongna tankhai ki saktam su yauna video footage kaya amasu thadurakhi litan gi irang mapung phana lakshin mangamdri yum ahum mai thakre amuka su nungmai kamnakri ayan ma security ga loinana curfew gi athingma thamlaba su litan thokli irang mapung phana lakshin mangamdri irang asigi ngarang taruk ni chanba numiki ayu angan mada sarai khongna yum ahum mai thakre ngarang su makhatan nungmai kamnakri hari police ta gi phoma pauna hai ngarang ayu angan mada sarai khong khulda leiba tangkhul gi yum ama amasung kuki gi yum ani mai tharamki thawdo adugi matung ayuk pung tararom tabada sarai khong khul gi sing mathak kuki khulai paibe sing amasum sakhang da khulai paibe sing ani gi marakta akan mamong na numai kamaki yumai thaba amasum numai kapna bigi thawdo aduda thoidokpa asu apan di yaukidi thawdo adugi matung security na phiba madu control tokhi hari हौकी बथांग जुनुमिकी नुमिदांग दगी थोलकलिबि इरांग असिना मरम ओइरगा लितान बाजार की खुंजासिंग मयुम थादोक्तुना सेनखिबगना मरम ओइरगा खुंताक लनसिरि लितान बाजार की खुंजासिंग मयुम थादोक्तुना सेनख्रबा हौजि लाइगांग सिंग अमदि मंकोट सेपुखुल संगजफम लौदुना लैदि डिस्ट्रिक्ट एडमिनिस्ट्रेशन इरांग असि लक्षिनना हौकीबा नुमाइजिंग नुमितगी लितान मतम कक्तना कर्फ्यू थमलकलि इरांग असिना मरम ओइरगा ससात कोकी खुल की खुंजासिंग कमजोंग तलिबा एआर की आउटपोस्ट संगफम लौदुना लैरि हैरि लितान एरिया द मखातना थोवनिंगदब थौदोक थोक्तना स्टेट पुलिस की डीआईजी अमना लुसिंग टीम अमदी सेंट्रल सिक्योरिटी फोर्स की अहेनबा टीम सिंग डिप्लॉय तौरी सिक्योरिटी की मैकेदी की इरांग थोप याबा मफम सिंग सिक्योरिटी डिप्लॉय तौदुना नकलनी की मरक्ता मखाताना थोवनिंगदब थौदोक सिंग थोक्तनाबा सेक्शन थोराक लखोली मसिगी मथक्ता कम्युनिटी लुसिंग सिंग उनदुना इरांग असि हेना साउथोक्तनबसु होनरी हरि इरांग असि मनुंगदा ngasi phawbda nakalani gi marak yamdrabada punayum yangkhai henbigi mathak tamai thakre lanthum kya ama ata thonkhre nakalani maki khunja sing lanjena duna saphagata mafam singda sangjafam launari MLA khawti gi yumda thomjin bada phuduna tan khaikhre yumlam khemchana lusingba anoba government semar yaurui haibigi damak वाईफाई नुपीसिंग अमसुम नहासिंगना खोंजंग संगसिनबगा लोइनना एमएलए एलएम खौक्ति युमदा थोमजिंख्रि खोंजंग संगसिलिबसिंग सिक्योरिटी पर्सनल सिंगना सैना कन्दुना तंखाइख्रि पावगि लिखुन सिंगना हाय ngara numiyung ba aduwaida wifi women association gi banner makana masing yamlaba miyoising wifi people council gi office complex pullaba tungda khongsat amaga loinana sursampur gi MLA LM khauti gi Hilltown da leiba yum tamna lakhi MLA khauti gi yum tamna lakhi ba rally adu security force na mafam kya thingna ba honaki
tungda khongjang jangsilliba miyoi sing aduga security force ki marakta sauna muknaba tholakhi khongjang jangsilliba singna makhoi gi khongjang adu hena kansilakpaga loidana namduna MLA gi mayum tamna satnaba honarakhi khongjang jangsilliba singna MLA gi mayum yausilakpa matamda Manipur police amasum central force singna miyoi sing adu tan khainaba saina kanbagi mathakta tear gas shell kya kapki security force na satharakpa thabak adudagi mapam adu sangsilama miyam sing handoki tungna khongjang jangsilliba singna lambi thingjilaga wakat mifam phamki amasu MLA gi mayokta kholauk sing lauki pauge likhun sing asina hai khongjang adu Churchampur assembly constituency gi MLA LM Khawti na Manipur nauna semkhiba yumdam khemchana lusingba government asida sogatpagi mayokta sangsilakhi khongjang jangsinkiba singna makhoigi khongjang adu MLA Khawti na hauzik leiriba government asida sogatpigi firep handoktriba phawba makhatana satakhigani haina phongdokhi panmaya badi tha sigi ahumda Delhi da pangthokiba ruling party singi MLA singi mifamda government semnaba warep lawduna koki MLA singi maraktagi Kangpokpigi nemsa Kipgen amadi Senapati gi Losi Dikho bu deputy minister haplaga Wai Khemchan bu minister ohenana ba BJP legislative party gi lusing bakhan khibani thas gi nipana lokbawon Wai Khemchan bu minister oina madi nemsa Kipgen partial oina Delhi Manipur bawon gi Losi Dikho bu deputy minister oina amadi Govidas Konthauza masum case lokhen bu cabinet minister oina wasak lokhi lokbawon wasak lawgi thoramatu da Churchampur assembly constituency ki MLA LM Khawti amasum Dipaimuk assembly constituency ki MLA Ngursul Sanate masa yaukibani separate administration talingaida wasak lawgi thoram yawbaga loidana government sembadus yawba amadi Barswell oina assembly mi phambadasu yaukibadu koki singi lupsingna yamna kan yaningda phungdoktuna lakpani Jharkhanda Maoisingna phumlamba IED pokhaibada sokiba khunjani sikri Jharkhand gi West Singapum district ki Saranda forest ta Maoisingna phumlamba improvised explosive device IED ama pokhairakpadagi sokiba khunjani ma laikatnaba ngamdana sikri haina police na phungdokre pokhaibigi thawdodu laipak pokpa numiki numidang wairam West Singapum district ki Zerai Kela police station ki manungsana leiba Tiril Posi Kunmanak Thokibani Laikhidraba Kunjani Dugi Maming Salai Serba Masum Zai Singa Serba Kawi Hen Fongdo Ladun Atopa Police Official Amanaki Makui Animal Tiril Posi Kundagini Official Dunahaki Makui Ani Singa Masum Ate Umangi Potok Sing Tiva Satpada Soy Duna Netlubadigi Maui Singa Pumlamba ID du Pokaira Kibani Tawdok to the Makui Ani Aruba Pibam the Sopaga Loinana West Singabungi Hospital Lama the Pokaki du Makoi Kanana Bohonabada Mako Animal like an Abangamana Siki Hainusumana Funtukli official Sinduraki IED Pokaivigi Taudo Dugi Matung security force in the area to the Makatana Tibu Humbikitabak Satari Amaramda police record Matung in a hockey Basahi Ahumsida West Singapum district Mawiska Marile Naba Hingsagi Taudok Sinda Kunza Kuntraganitu Emerson security personal Tarasiki Bagaloina Atopakia Man Aso Opana Creati Amaramdana Mine Pokhai Army Zawan Sokli Jammu Kashmir gi Baramulla district ki line of control paring manakta landmine ama pokhaira parigi army Zawan ama sokle haina officials na phungdokri officials singdugi matungina thawdo nahan Baramulla district ki Gulmarg sector de leiba forward area amad thokibani thawdo adu soglaba Zawan adu Srinagar de leiba army ki base hospital la yeng lehne su makoina phongtokli panmaya abri theory sing ngamkhai wangwari ki sangsilakpa thingna ba khongthang serwa moina line of control paringda landmine sing phumduna thamlibani amaramda Punch district ki water nala area da sungang landmine oiramba yai thajba Posak ama pokhairapadagi zai taraga truk suraba nupa masa ama sokle haina official singduna makhatana sa phungtokli Syria ki president amasung makok thongba minister ani assassinate tawnanaba mangarak honaki UN report Syria ki president Ahmad al-Shara yauna leibadugi Interior Minister amasung Foreign Minister ani ki maikaida mamangi saida makhoi bo hatna ba mangarak hana honaba laiki haina United Nations ki maikaidi ki report amana phongdurakli lusingba singa dugi mayokta Islamic State militant singna threat pi duna lakpani ngarang phongdoki ba report adugi matungina Syria ki khwaidi ki mising yamba province am oiriba awang thangba Aleppo da mahakpu target tarki loinana amuk hana kha thangba
Darada Saraya Ansar Al Suna Haina Kangnaba Lup Adunamak Puhatana Bohonarakiban Hari Haribalobas Islamic State Lupki Masama Oidi Henry report Adu the Tampakli UN Office of Counter Terrorism Semapa report Adu UN Gi Secretary General Antonio Guterres na issue Tokibani report adu da Syria ki lusing basing adu bo hanana bo hona ki badu gi sapsa ba nomit na tragan akupa sing adu pankiti al sarak ta natana leba adu gi Interior Minister Anas Hassan Khatab amasum Foreign Minister Asad Al-Sabani gi mathakta susatharaki be assassination attempt sing adu gi akaknaba world report adu da pankiti lusing basing adu bo hanana bo hona ragli ba militant group sing adu na anawa Syria lenga adu na hona ragli ba thabak thoram sing adu bo palhanana ba hona rakpane hari Ningsing Wayabadi Al Sarana Lusingba Rebel Force Sahitaraga Marisub Civil War Leramba Syria gi President Bashar Al Assad ki lenga adu bukumza English ngani ga kunga marigi December thada nam thaduna leba adu anauba awan ba mapurakibani hauze hauzik Syria gi lusingba oriba Ahmad Al Sarahana Al Qaeda terrorist lup to yoramba higher Tehrik Al Sam haina khangnaba adu gi lusingba oramki Mamang segi November thada Al Saragi lenga na international coalitions ama CM dun Islamic State group ki mayokta counter tongna ba kuyek pi khibani Islamic State na Syria gi asoba mafam ama control toribani UN counter terrorism experts sing phongdok gi matung ina hausi hausi phawba Syria gi mafam kya Islamic State ki militant sing thapuk sathari makhoi gi maikai digi Syria gi awang thangba amasum awang nongpok thangba mafam sing security gi mathakta attack kya sataduna lakri bani hari Panchayat Mikhal Taudabana Lupa Crore Satruka Maudra Romangkri GP Singi Administrative Committee CM Nabathapak Lokotri Manipur Rural Local Body Singi Mikhal Matam Sana Government Pangthok Pangam Davadagi Center na Taraga Mga Sub Finance Commission Gi Makada Rural Local Body Singda Pirakpa Tight Amasum Untight Grant gi apun ba lupa crore satruka maudra center digi lawbangam dana ariam bada mangkhri dan pamasita Manipur government gram panchayat singi mikhal pangthokna ba thabak lokhot pegi mahutta GP singi administrative committee gi member sing hamna ba thabak lokhotna ba Manipur government na mari leina ba district singi deputy commissioner sing sirol thaduna khankhri Manipur gi rural local body singi matamasi kumza English ngani ga kungani thoi gi October thada loikraba matung digi ngasi phawda mikhal pangthok pangamna lerakhibani pawgi likhun singna thai Manipur rural local body singi matam loikraba matungda matam sana mikhal pangthokna lerakpa sina sahi English ngani ga kunga mathoi kungani thoi digi hauraga sahi English singa maga kunga manga kunga taruk phawgi khungang gi miyam gi sokot thoranga masu sangwa sakat pigi thabak sing pakhanaba taraga manga suba Finance Commission gi makha sada humfu gi rural local body singda piba tight grant gi apun ma senpam lupa crore samri ga taraga mariya masum sada nifu gi untight grant gi senpam lupa crore saniga humdra ga taruk center gi lawthabu yadabana are mana mangkhri Paushna makhatana hai taraga manga super finance commission gi tight grant gi apun ma senpam lupa crore samri ga taraga mariya sigi manung na sahi English ngani ga kunga mathoi kungani thoi gi oina lupa crore humdra ga nipan ga point taruk sahi English ngani ga kungani thoi kunga humdoi gi oina lupa crore marfu ga mathoi sahi English ngani ga kunga humdoi kunga mari gi oina lupa crore marfu ga ni thoi ga point 2 sahi English ngani ga kunga mari kunga manga gi oina lupa crore marfu ga taret amasum sahi English ngani ga kunga manga kunga taruki lupa crore marfu ga manga ga point 2 gi senpam yauri Untight grant gi apun senpam lupa crore sani ga humdra ga taruk asigi manungda sahi English ngani ga kunga mathoi kunga ni thoi goina lupa crore yangkhai ga ni thoi ga point mari sahi English ngani ga kunga ni thoi kunga humdoi gi lupa crore yangkhai ga mari sahi English ngani ga kunga humdoi kunga mari gi lupa crore yangkhai ga mari ga point nipan sahi English ngani ga kunga mari kunga manga gi lupa crore yangkhai ga nipan sahi English ngani ga kunga manga kunga taruk gi lupa crore yangkhai ga taruka point nipan yauri senpham asi mikhal pangtholaga mihut oina khallab miyoi sing semba rural local body gi government khaktana lawgadaba senpham ni rural local body sing natana ataina lawba yati karigumba government adu matam loikhiba taraga su hanagi elected members sing adu khaktagi oina caretaker government ama lairabadi madugi government adu khaktana senpham asi lawraga khungangi miyamgi infrastructure sing sokho thauranga mari leinana paikhatpa masum samjin sajinbagi hiramda sijinabi yabagi ayabalai adubo
मणिपुर सांगलब सही मंगागी मतम स्टेट गवर्नमेंट ग्राम पंचायत की मिखल पांगथोक्तुना लेरकपसिना यामलबा लुपा करोड़ 700 रोंगी सेंफम स्टेट असिना सेंटर की लौथब यादना अरेंबद मांगख्रे हरि तरागा मंगा सुपर फाइनेंस कमीशन की मतम चलीब सही इंग्लिश कुनग तरुक की मार्च थादा मतम लोरगा तरागा तरुक सुबा फाइनेंस कमीशन अमुक लाकदोरिबने करीगुम स्टेट गवर्नमेंट मखाताना ग्राम पंचायत की मिखल मतम चाना पांगथोकपिद्रबदि तरागा तरुक सुबा फाइनेंस कमीशन की मखादा रूरल लोकल बॉडीसिंगदा सेंटर पीरिबा टाइट अमसुम अनटाइट ग्रांट की यामलबा सेंफमसिंग लौथब यादना अदुमक मांगखिगदोरिबने हरि मरासिदा नौना सीएम की मणिपुर गवर्नमेंट ग्राम पंचायत की पांगथोक्तुना लैरिबा इलेक्शन असि पांगथोक्तुना होटनाबगी महुत्ता अमुकसु ग्राम पंचायत सिंगी एडमिनिस्ट्रेटिव कमिटी सिंग सेमनबा इम्फाल वेस्ट इम्फाल ईस्ट बिष्णुपुर थौबाल कक्सिंग अमसुंग जेरीबम की डिप्यूटी कमिश्नर सिंग नोटिफिकेशन थोकनबा थौरांग तौनबा सिरोल थादुना खनख्रे अनिसु पाव मना मखातारी कोइरेंग एयरफील्ड ngak sienduna thamnaba राजनाथ तकनख्रे मलेम की अनिसुबा लंजाव की मतमदा सिजनरब पुवारी सगोनरब मफम अमा ओइरब कोइरंग एयरफील्ड सिबु अमा अता थोअनबदगी निंगथि ngak sienduna thambina हानगी चीफ मिनिस्टर एन बिरेना डिफेंस मिनिस्टर राजनाथ सिंह तकसिंख्री हानगी चीफ मिनिस्टर एन बिरेना सोशल मीडिया थगलक पोस्ट अमदा हाय मलेम की अनिसुब लंजाव की मतमगी ममल नाइद्रब हेरिटेज साइट अमा ओइरिबा कोइरेंग एयरफील्ड असिबु निंगथि ngak sielaga thambinaba amasung masi hongdok hongjin tawba thingwinaba wafam phali मांगना हाई कुमजाई लिसिंगनी का तरागा तरेतगी इंग्लिसिंगनी का कुनगा मंगासी की मनुंगदा महांगना चीफ मिनिस्टर ओइना मियाम की थबक तौरिंगगी मरक असिदा तोवान डिफेंस मिनिस्टर सिंगदा मालेम की अनिसुबा लंजाउदा मरुओइबा एलाइट की बेस अमा ओइखिबा एयरफील्ड असि कन्नुना थमनबा तकनदुना लाखोनी हौजे IGAR साउना लसिलिबा लमसी होंदोकनबा लम एकर सहूम आसाम राइफल्स तक काथोख्रबनी अमसु लम एकर साम हेनबना BSF त लम एकर साम हेना पिख्री हाइरि मरासिदा हेंगांग केंद्र स्पोर्टिंग यूनियन ना IGR साउथ त आइब सिरोल पिसिनुना कोइरेंग एयरफील्ड असि निंगथि ngak सेलगा थम्बिनबा हाइजख्री एयरफील्ड असि मालेम गे निसुबा लंजाव की ममल नाइद्रबा World War II Heritage Site सिबु निंगथि ngak सेनुना थम्बा तंगाई फदि हाइरेनिसु पाउक्सना मखातारी